Tungan social media ki maruoiba e-pau post khar miyamda share tawjage. Tribal Affairs and Hills Department in 1964 dagi hauraga hauzik phawbada leiriba Kuki khul singi details piraknaba order thokibabu Kuki Ship Association Manipur na Mei Houna Saokhre. Manipur State Government ki Tribal Affairs and Hills Department e thokpa order amagi matung inna kumza 1964 dagi hauraga hauzik phawbagi Kuki khul singi details piraknaba order thokibabu Kuki Ship Association Manipur KCM na Mei Houna Saokhre. Sarkar ki order adubu yaning da phongdoktuna akan momong da condemn tawrakre Kuki Ship Association Manipur KCM ki secretary Letkhoza Martian na khuyek piduna thadorpa serol amagi matung inna Kuki zo ship amatana sarkar na taliba document singasi pidana ba khangan khre hairi hauzik Manipur da thokliba kanglup ki irang asina Kuki lising ni phurom lanjenadu leiringai serakta asumna sarkar na order tholakpa asi Kuki zo community bu discrimination tawbani haina phongdokhibaga loinana sarkar na asigumba khongthang lokhalakpa asigi mayokta Kuki zo community singna amata oina lepnaba Kuki Ship Association Manipur KCM na phongdokhre hairi sahi tara romgi oigedaba angangi asiba haksang ama kumbi torel da tawtharakre Kumbi Police Station ki manung chana leiba Kumbi Turel da sahi tara romgi oigini haina thajaba angang amagi asiba hakchang tawtharakre thodok asing ngarang thokhibani manak nakpada leiba khunja singna nungthil gi pung mari khara helakpa adwai de thengnarakibani hairi khudakta khunja singna police ta pau piraba matung police laktuna asiba hakchang adu lokhalaba matungda masak maming khangdoknaba rims ki mirel sangda thamkhibaga loinana asiba hakchang asi nupa masa oiramba yai haina thajnari hairi Senior journalist Yambem Laba police na Fakhre mahak hauzik Imphal police station da leiri hairi mahak karigi damakta pharibano haiba sapsana khangba ngamdri makha taba update ngaiminasi Manipur Congress President K Meghachandra Enforcement Directorate ED na samon tharaktuna kaurakre Manipur Congress President K Meghachandra Enforcement Directorate na samon tharaktuna kaurakre hairi wafam asi Congress lusingba Jairam Ramesh na mahaki social media X account da thagalak post amadagi khangba ngamkhibani mahak na makha taraduna haikibada Manipur Congress President K Meghachandra masada akiba amata leitana Prime Minister Union Home Minister Manipur Chief Minister amadi BJP sarkar asigi asoiba sing puthoktuna ngangduna lakli adubu ngasidi mahak Enforcement Directorate ED dagi somon phangle asigumba thawang asi political banditani harassment amadi laman khumbani haina phongdokhibaga loinana Union Government gi asoiba amadi Prime Minister na thatara tare suraba phawba Manipur da satna leiriba asi kupsinaba honabani haina Jairam Ramesh na maral sirakre hairi makhatana Sursanpur da SSC gi center thambinaba KSO na Delhi gi High Court da hijakre hairi